Thank you so much for joining us here today and welcome to the channel. Akoina ngasi tawdoise October gi monthly reading ni aigi monthly reading gi series da dum ayam matamda aigi ayamba reading da ko pokpu numit ki matung ya dum tawjai aduna Sunday pokpana Sunday gi section da yengbiro, Monday pokpana Monday gi section da yengbiro, and so on and so forth. Sunday dagi na Saturday bow serial wise adum phajana naina yengadoini na Sunday dagi horasi ado mangzona naina haga do bamna personal reading pambiraga su details khudima phone number ke ka se ko the description box adum hapjabani aduna darkar tabiragasu adum reach out tobiro adu leire. So Sunday dagi hana horasi ko ahanbada Sunday gi ahanbada Sunday gi je career gi ko adak Sunday gi career se adak tha sida October tha sida apan bakar legani ko yam kana clear cut obise adugi mong se udeba ko choose to mong khangdaba maybe opportunity hanadagi tawriba thabak to opportunity anoba changakpa ko no mai mong hapet uye da karam khandona khodon gamen taktaba, or even maybe thabak ingkhangi matang da some colleague kani khangde kitang yana taba mare marang khar tawna ba adu mai mong hapet uye ba ko career gi matang sida duga opportunity phajaba amdi jang kani hari or maybe huju tawriba thabak to promotion ni khangde ko any some sort of salary da kitang hengalakpa kholakpa adugumba daw yabagi mong hapet ui adubu choice ani rebada khanmung khangdaba ko adu mong hapet ui khanbum khangdaba je sum nga ki wani da ko habadi tungda hek la ani choice ko lam tungda karam khandoino ja hamada gyan dadraga su gyan manga su mari mangani mongde dum khandawra yadana ko aduna hoi ahamada di ko khara ngawba karamana phaino karamana phatrino karamana hena kana gani dugumai matangda kitang gamen dadaba, and even colleague ka kitang khatnaba khona bagi mong je lai asi je loina makta soidana thokani habadina taba ko Sunday khudima yengi bu khudima sida duraga ju probable oi ko adagi hujiki khanariba natraga kitang yana da bukhota ba tawriba colleague siga haidi karan chumina habada gamen da bado maybe thamam pham mi ani kan toraganda yana da bukhota ba mari marang tawna bada Sunday jingjina ko Sunday pokmi jingjina noina michang changpham chamung khangda bugumba adong mai mong sa petang ui adu lai ko dona kitang section na amang misang amana warago da amang misang amana warago da do mong sa pet uye bako dona dui khari yengjen biro tabai ngam tang da paisa nu sage je paisa no bujang ka da ba ngasai career ga mai laina ba ko sorry career ga mai laina ba da sonda promotion or even salary henka pokot ma hai ko duga mari lena na paisa nu sa da financial gi da Ace of Pentacles ta Ace of Pentacles se dum paisa no bujang pokholok padu adugi kanoni ko significance leiba card ni aduna adugi daw duma leire paisa nu sai matang da love life da kitang nungaina daba ko single oigera ju mi phang da ba adi connect to bangam da ba ko ano mi ga, and couple oina adi relationship te leiba jingi ju kay hani yamna handaki thanung sida kara relationship se balance to bangamakta ba do life ka daily thabak ka tawbani khangde job ka natraga life ka dum life ki thabinga atai mayam ga relationship ka balance to tawna bangamakta ba duduna relationship ta focus to da khota ba kitang wakhar nungai ta ba khota ba relationship ta burden oina hapet urakpa kara warakpa di mongju ui ko yam ka ana phata ba khota ba du buti adugi di amu kona mathangi video hapedi tungda dum October thanung sida love ki focus oba career ki focus oba te video ta dum yengase adu leire Sunday ki se love life ki da kitang wa ba leire aduga family ki da di yana ndab leire yana rakpa ko andagi anoba chance khar phajaba khotpa dum haidi imung manungi nungai ai phagadaba adum bagi mongse uye bako
ꯗꯥꯎꯁꯦ ꯌꯥꯔꯝꯗꯕꯗꯒꯤ ꯌꯥꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯎꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯅꯍꯥꯟꯈꯩ ꯇꯧꯒꯦ ꯈꯟꯕ ꯑꯗꯨꯒ ꯇꯧꯕ ꯉꯝꯃꯣꯏꯅ ꯈꯜꯂꯝꯕꯁꯤꯡꯁꯨ ꯇꯧꯕ ꯍꯦꯛ ꯉꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯦꯟ ꯑꯣꯚꯔꯑꯣꯜꯗ ꯇꯦꯝꯄꯔꯦꯟꯁ ꯇꯥꯔꯦ ꯁꯤꯁꯦ ꯄꯦꯁꯦꯟꯁ ꯈꯔ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯀꯣ ꯏꯚꯟ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯔꯤꯌꯔꯒꯤ ꯀꯩꯒꯤꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯉꯛꯏꯁꯤꯗ ꯍꯥꯊꯨ ꯑꯣꯀꯦ ꯀꯠ ꯇꯧꯔꯦ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯕꯗ ꯀꯔꯤꯌꯔꯒꯤꯁꯨ ꯂꯞ ꯂꯥꯏꯐꯀꯤꯁꯨ ꯐꯥꯏꯅꯥꯟꯁꯀꯤꯁꯨ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯀꯩꯅꯣꯝ ꯑꯦꯅꯤ ꯏꯟꯁꯇꯦꯟꯁ ꯑꯃ ꯀꯩꯅꯣꯝ ꯆꯥꯟꯁ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯋꯥꯈꯜꯁꯦ ꯐꯖꯅ ꯈꯟꯊꯕ ꯄꯦꯁꯦꯟꯁ ꯂꯩꯕ ꯋꯥꯈꯜꯁꯦ ꯐꯖꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯅꯠꯇ꯭ꯔꯒ ꯄꯥꯔꯠꯅꯔꯒ ꯑꯣꯏꯔꯒꯁꯨꯀꯣ ꯇꯥꯟꯅꯔꯒ ꯐꯖꯅ ꯄꯩꯁꯥ ꯊꯥꯗꯕꯅꯤ ꯈꯪꯗꯦꯀꯣ ꯖꯣꯕ ꯂꯣ ꯊꯥꯗꯗꯕ ꯐꯖꯅ ꯋꯥꯈꯜꯁꯦ ꯈꯟꯊꯔꯀꯥꯟꯗ ꯀꯩꯅ ꯐꯩ ꯀꯩꯅ ꯐꯠꯇꯦꯗꯣꯐꯖꯅ ꯗꯤꯁꯀꯁ ꯇꯧꯔꯒ ꯇꯧꯒꯗꯕꯀꯣ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯍꯥꯏꯔꯤꯁꯦ ꯄꯤꯔꯤꯁꯦꯀꯣ ꯄꯦꯁꯦꯟꯁ ꯂꯩꯌꯨ ꯏꯪ ꯇꯞꯂ ꯋꯥꯈꯜꯗꯣ ꯁꯨꯝ ꯐꯖꯅ ꯈꯟꯊꯔꯀꯥꯟꯗ ꯑꯦꯕ꯭ꯔꯤꯊꯤꯡꯗꯣ ꯇꯧ ꯊꯕꯛ ꯏꯟꯈꯥꯡ ꯑꯦꯅꯤ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯅꯧꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯕꯛ ꯃꯆꯥꯅꯦꯅ ꯀꯟꯁꯤꯗꯔ ꯇꯧꯔꯒꯁꯨꯀꯣ ꯗꯤꯁꯀꯁꯇꯤ ꯇꯧꯔꯝꯃꯣꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯊꯥꯖꯕ ꯃꯤ ꯑꯃꯒ ꯑꯗꯨꯅꯦꯕꯀꯣ ꯇꯥꯔꯤꯁꯦ ꯁꯣ ꯁꯟꯗꯦꯒꯤ ꯁꯤ ꯂꯩꯔꯦ ꯃꯊꯪꯗ ꯃꯟꯗꯦꯒꯤ ꯇꯧꯔꯁꯤ ꯑꯣꯀꯦ ꯃꯟꯗꯦꯁꯤꯡꯒꯤꯁꯦ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦꯀꯣ ꯑꯍꯥꯟꯕꯗ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯐ꯭ꯂꯋꯔꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯟꯅ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯑꯅꯧꯕ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯑꯅꯧꯕ ꯆꯥꯟꯁꯦꯁ ꯈꯔ ꯄꯤꯔꯛꯀꯅꯤ ꯀꯣ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯤꯗ ꯑꯗꯨꯅ ꯒ꯭ꯔꯦꯞ ꯇꯧꯅꯕ ꯍꯣꯠꯅꯍꯧ ꯆꯥꯟꯁꯦꯁ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯁꯦ ꯍꯥꯟꯅ ꯌꯥꯝ ꯋꯥꯔꯝꯕ ꯑꯗꯨꯕꯨ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯆꯪꯉꯛꯀꯅꯤ ꯁꯤꯅꯦꯕ ꯇꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯏꯅꯥꯟꯁꯀꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯦ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯅ ꯇꯥꯏꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯋꯥꯕꯁꯤꯅ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯋꯥꯔꯅꯤ ꯑꯗꯩ ꯑꯍꯦꯟꯕꯕꯨꯗꯤ ꯄꯥꯛ ꯇꯥꯗꯦ ꯑꯇꯩ ꯆꯪꯐꯝ ꯀꯩꯀꯥꯁꯤꯕꯨꯗꯤ ꯄꯩꯁꯥꯁꯦ ꯄꯨꯔꯥ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪꯗꯤ ꯋꯥꯔꯅꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯦ ꯈꯤꯇꯪ ꯖꯣꯝ ꯁ꯭ꯄꯦꯟ ꯇꯧꯗꯕ ꯀꯣ ꯍꯟꯗꯛꯀꯤ ꯊꯥꯅꯨꯡꯁꯤꯗ ꯑꯗꯨꯅꯤ ꯂꯥꯛꯑꯒꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯑꯗꯨꯝ ꯆꯠꯐꯝꯁꯦ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯑꯔꯦꯝꯕꯗ ꯗꯔꯀꯥꯔ ꯇꯥꯗꯕ ꯋꯥꯔꯤꯅꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯂꯣꯏ ꯂꯩꯅ ꯑꯁꯤ ꯐꯨꯔꯤꯠꯁꯦ ꯄꯥꯝꯃꯦ ꯊꯣꯛꯂ ꯂꯣꯏꯁꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯅꯨꯡꯁꯤꯗ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗ ꯁ꯭ꯄꯦꯟ ꯇꯧꯕꯤꯒꯅꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯣꯟꯂꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯅꯤꯀꯣ ꯃꯊꯪ ꯊꯥꯗ ꯃꯥꯏ ꯐꯔꯖꯅꯤ ꯑꯗꯒꯤ ꯃꯇꯨꯡꯗ ꯇꯥꯔꯤꯁꯦ ꯂꯞ ꯂꯥꯏꯐꯁꯦ ꯐꯖꯅ ꯂꯩ ꯁꯥꯠꯂꯛꯄꯗꯧꯅꯀꯣ ꯍꯥꯟꯅ ꯈꯔ ꯋꯥꯔꯝꯃꯒꯁꯨ ꯍꯥꯏꯗꯤ ꯁꯤꯡꯒꯜꯁꯤꯡꯁꯨ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯁꯨꯀꯣ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯂꯞ ꯂꯥꯏꯐꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯑꯣꯞꯁꯇꯦꯀꯜ ꯂꯩꯔꯝꯕ ꯄꯣꯁ ꯂꯩꯔꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯪꯇꯥ ꯊꯥꯗꯣꯔꯛꯄ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯤꯗ ꯐ꯭ꯂꯣꯔꯤꯁꯤꯡ ꯑꯣꯏꯔꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯁꯤ ꯂꯞ ꯂꯥꯏꯐꯀꯤꯁꯤ ꯑꯣꯀꯦ ꯏꯒꯣ ꯂꯩꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯤ ꯎꯏꯀꯣ ꯍꯥꯏꯗꯤ ꯃꯟꯗꯦꯁꯤꯡꯁꯤꯅ ꯏꯒꯣ ꯂꯩꯗꯣꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯎꯏꯌꯦꯕ ꯏꯒꯣꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯏꯒꯣꯁꯤꯅ ꯖꯣꯏ ꯑꯣꯏꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯏꯒꯣ ꯁꯨꯝ ꯂꯩꯔꯒ ꯀꯥꯟꯅꯗꯕꯗ ꯑꯗꯨꯝ ꯄꯥꯎ ꯇꯠꯅꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯒꯣꯁꯤꯅ ꯉꯝꯃꯛꯑꯀꯥꯟꯗ ꯃꯤꯗꯨꯅ ꯅꯝꯗꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤ ꯅꯨꯡꯒꯤꯁꯤꯗ ꯑꯗꯨ ꯍꯥꯏꯔꯦꯅ ꯑꯣꯏꯔꯣꯏꯗꯕ ꯀ꯭ꯔꯁꯇ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯄꯥꯎ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯑꯣꯏꯁꯨ ꯄ꯭ꯔꯣꯕꯦꯕꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥꯡ ꯃꯌꯥꯝꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯂꯞ ꯂꯥꯏꯐꯀꯤꯁꯦ ꯀꯣꯟꯅ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯃꯇꯨꯡꯗ ꯊꯥꯒꯠꯆꯔꯛꯀꯦ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯤꯗ ꯑꯗꯨꯝ ꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯁꯝ ꯑꯞ ꯑꯣꯏꯅ ꯁꯨꯝ ꯇꯆꯞ ꯇꯧꯔꯝꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯟꯗꯦꯒꯤꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯇꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕꯒꯤ ꯃꯑꯣꯡꯁꯦ ꯂꯩꯀꯣ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯤ ꯇꯧꯅꯤꯡꯕꯀꯣ ꯑꯗꯨꯗ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯑꯃ ꯆꯪꯈꯤꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯊꯕꯛ ꯁꯠ ꯇꯧꯁꯟꯕꯤꯒꯅꯨ ꯍꯥꯏꯅ ꯇꯥꯔꯤꯀꯣ ꯌꯦꯁ ꯑꯗꯨꯅꯤ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯊꯕꯛ ꯁꯠ ꯇꯧꯁꯟꯕꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯁꯨ खितंग मिंगोंदगी मतेंग फंगबा को पैसा खितंग वाबी मोंजो ओवरऑल ओइना यंगप कांजिदा अनौबा को हानादगी टच तौद्रिबा कहानी अनौबा एडवेंचर ओइना चटपगुंबा को
ꯀꯔꯤꯌꯔꯒꯤꯁꯨ ꯑꯅꯧꯕ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯀꯣ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯆꯪꯉꯛꯄ ꯂꯚ ꯂꯥꯏꯐꯀꯤꯁꯨ ꯁꯤꯡꯒꯜꯁꯤꯡꯒꯤꯗꯤ ꯑꯣꯏꯅ ꯐꯖꯅ ꯐ꯭ꯂꯣꯔꯤꯁꯤꯡ ꯇꯧꯔꯛꯄ ꯑꯅꯧꯕ ꯆꯥꯟꯁ ꯑꯅꯧꯕ ꯃꯤ ꯆꯪꯉꯛꯄꯀꯣ ꯑꯗꯩꯗꯤ ꯍꯥꯟꯅꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯗꯥꯎ ꯌꯥꯕ ꯂꯚꯀꯤ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯅꯤꯀꯣ ꯈꯔ ꯋꯥꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯤꯇꯪꯒ ꯋꯥꯈꯜ ꯈꯟꯗꯕ ꯈꯣꯠꯇꯕ ꯆꯪꯉꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯇꯥꯗꯕꯅꯤ나 ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯦꯗꯚꯦꯟꯆꯔ ꯑꯣꯏꯅ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯂꯩꯕ ꯀꯣ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯀꯣ ꯖꯁ ꯀꯃꯥꯏ ꯍꯥꯏꯅꯤ ꯂꯦꯠ ꯒꯣ ꯇꯧꯔꯒ ꯑꯅꯧꯕ ꯃꯌꯥꯝ ꯊꯦꯡꯅꯕ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯂꯣꯛꯀ ꯂꯣꯛ ꯈꯨꯅꯤꯡꯕꯅꯦ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯍꯟꯕꯗ ꯀꯩ ꯁꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯗꯤ ꯂꯩꯗꯅ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯁꯥꯟꯅꯐꯝ ꯈꯪꯗꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯁꯦ ꯑꯣꯏꯅꯤꯅ ꯍꯥꯏꯔꯤꯀꯣ ꯑꯣꯚꯔꯑꯣꯜ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯦ ꯎꯗꯦ ꯑꯗꯨꯅꯤ ꯃꯟꯗꯦꯒꯤ ꯇꯥꯔꯤꯁꯦ ꯃꯊꯪ ꯇ꯭ꯌꯨꯁꯗꯦꯒꯤ ꯇꯧꯔꯁꯤ ꯇ꯭ꯌꯨꯁꯗꯦꯒꯤ ꯁꯤꯗ ꯇꯥꯔꯤꯁꯦꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯗꯥꯎ ꯌꯥꯒꯗꯕ ꯂꯩꯔꯦ ꯀꯣ ꯀꯔꯤꯌꯔꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯑꯀꯥꯏꯕꯁꯦ ꯂꯩꯇꯕ ꯃꯥꯜꯂꯦꯕꯀꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯇꯧꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯑꯦꯟꯖꯣꯏꯃꯦꯟꯁꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯋꯥꯈꯜ ꯑꯋꯥꯕꯁꯦ ꯄꯥꯛꯅ ꯎꯗꯦ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯐꯪꯉꯒ ꯑꯗꯨꯝ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯐꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯌꯥꯝ ꯀꯟꯅ ꯋꯥꯕꯁꯨ ꯑꯣꯏꯗꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯗꯤ ꯑꯣꯏꯗꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯁꯣ ꯐꯥꯔ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯄꯩꯁా ꯅꯨꯡꯁꯥ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯩꯗꯅꯀꯣ ꯐꯥꯏꯅꯥꯟꯁꯀ ꯑꯗꯨꯅ ꯆꯪꯐꯝꯗꯤ ꯂꯩꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯆꯥꯟꯁ ꯐꯖꯕ ꯑꯅꯧꯕ ꯀꯩꯅꯣꯝꯃ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯟꯁ ꯀꯣ ꯈꯪꯍꯧꯗꯅ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩ ꯑꯗꯨ ꯗꯥꯎꯗꯤ ꯈꯤꯇꯪꯗꯤ ꯄꯤꯗꯦꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯊꯥꯁꯤꯗ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯆꯪꯉꯛꯄ ꯆꯥꯟꯁꯁꯦ ꯁꯤꯁꯦ ꯐꯥꯍꯧꯕ ꯉꯝꯍꯧꯗꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯇꯥꯕꯅꯦꯕꯀꯣ ꯐꯥꯍꯧꯕ ꯉꯝꯍꯧꯗꯕ ꯆꯥꯟꯁ ꯐꯖꯕꯁꯦ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝꯕ ꯗꯥꯎ ꯌꯥꯗꯕꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯆꯪꯉꯛꯑꯒꯗꯤ ꯁꯠ ꯁꯠ ꯆꯥꯟꯁꯁꯦ ꯆꯪꯉꯛꯑꯒꯗꯤꯀꯣ ꯐꯥꯖꯤꯜꯍꯧꯅꯕ ꯍꯣꯠꯅꯍꯧꯕꯀꯣ ꯁꯠ ꯁꯠ ꯇꯧꯍꯧꯅꯕ ꯍꯣꯠꯅꯍꯧꯕ ꯑꯗꯨꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯂꯝꯕꯤ ꯄꯤꯔꯤ ꯑꯗꯣ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯄꯒꯤ ꯆꯥꯟꯁꯁꯦ ꯈꯔꯗꯤ ꯋꯥꯡꯕ ꯃꯥꯜꯂꯦ ꯗꯥꯎꯁꯦ ꯈꯔ ꯂꯩꯇꯕꯒꯤ ꯈꯪꯍꯧꯗꯅꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩꯔꯦ ꯀꯔꯤꯌꯔꯗ ꯑꯗꯨꯒ ꯄꯩꯁా ꯅꯨꯡꯁꯥ ꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯁꯀꯤꯗ ꯇ꯭ꯌꯨꯁꯗꯦꯒꯤꯁꯦ ꯑꯣꯀꯦ ꯀꯟꯅꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯩꯗꯤ ꯂꯩꯔꯒꯅꯦ ꯄꯩꯁꯥꯒꯤ matangda ꯊꯥꯗꯔꯨꯕ ꯃꯐꯝꯗ ꯀꯣ ꯈꯤꯇꯪ ꯑꯩꯅ ꯇꯧꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯊꯥꯗꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯅ ꯊꯕꯛꯁꯦ ꯁꯠ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯁꯦ ꯁꯠ ꯂꯥꯎꯅ ꯊꯥꯗꯔꯨꯔꯒ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯑꯩꯁꯦ ꯄꯩꯁꯥ ꯃꯥꯡꯉꯒ ꯇꯣꯛꯑꯗꯣꯏꯔꯥ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯊꯥꯗꯒꯗꯧꯕ ꯈꯣꯠꯀꯗꯧꯕ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯈꯟꯊꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯁꯔꯀꯜꯒ ꯈꯔ ꯍꯥꯏꯐꯦꯠ ꯃꯔꯤ ꯂꯩꯅꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯐ꯭ꯔꯦꯟꯅ ꯄꯨꯁꯤꯜꯂꯛꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕꯅ ꯄꯨꯁꯤꯜꯂꯛꯄ ꯅꯦꯠꯋꯥꯛꯄꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕꯗ ꯄꯩꯁꯥ ꯊꯥꯗꯧꯔꯒ ꯈꯔ ꯆꯥꯎꯅꯀꯣ ꯑꯗꯨꯝ ꯃꯊꯥ ꯁꯥꯕ ꯈꯣꯠꯄꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤꯗ ꯂꯚ ꯂꯥꯏꯐꯀꯤꯁꯤꯗꯀꯣ ꯇ꯭ꯌꯨꯁꯗꯦꯁꯤꯡꯒꯤ ꯁꯤꯡꯒꯜꯒꯤꯁꯨ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯒꯤꯁꯨ ꯂꯣꯏꯅꯃꯛꯀꯤ ꯐꯖꯅ ꯑꯗꯨꯝ ꯁꯅꯥꯒꯤ ꯀꯞꯁꯦ ꯇꯥꯔꯦ ꯌꯥꯝꯅ ꯐꯖꯅ ꯗꯥꯎ ꯌꯥꯕ ꯈꯣꯠꯄ ꯐꯤꯂꯤꯡꯁ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯅꯔꯝꯗꯕꯁꯤꯡꯁꯨ ꯍꯥꯏꯗꯣꯛꯅꯔꯛꯄ ꯀꯣ ꯑꯅꯧ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯁꯤꯡꯒꯜꯁꯤꯡꯒꯤꯁꯨ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜꯁꯤꯡꯅ ꯑꯦꯝ ꯇꯧꯖꯕ ꯃꯤꯗ ꯀꯩꯅꯣ ꯇꯧꯕ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯗꯥꯎ ꯌꯥꯗꯅ ꯔꯦꯁꯤꯄ꯭ꯔꯣꯀꯦꯠ ꯇꯧꯕꯤꯔꯛꯄ ꯈꯣꯠꯂꯛꯄ ꯔꯦꯁꯤꯄ꯭ꯔꯣꯁꯤꯇꯤ ꯂꯩꯔꯛꯄ ꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕꯗꯤ ꯑꯗꯨ ꯃꯥꯅ ꯑꯩꯁꯦ ꯈꯟꯖꯗꯕ ꯖꯥꯔꯥꯅ ꯍꯥꯏꯐꯦꯠ ꯆꯃꯝꯅꯔꯝꯕꯁꯤꯡꯗꯨꯅꯦꯕ ꯁꯤꯡꯒꯜꯁꯤꯡꯒꯤꯅꯀꯣ ꯑꯗꯣ ꯈꯪꯗꯤ ꯈꯪꯉꯛꯑꯕ ꯀꯣ ꯈꯟꯖꯩ ꯈꯣꯠꯂꯦꯁꯦ ꯑꯗꯨ ꯑꯣꯏꯔꯃꯛꯁꯨ ꯀꯣ ꯗꯛ ꯆꯪꯁꯤꯟꯗꯕꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯡꯒꯜꯗ ꯑꯗꯨꯝ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯃꯤꯗꯨꯅ ꯐꯤꯂꯤꯡꯁꯇꯣ ꯔꯤꯚꯤꯜ ꯇꯧꯔꯛꯑꯦ ꯍꯥꯏꯔꯦ ꯑꯗꯨꯅꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯁꯠꯂꯧꯅꯗꯤ ꯆꯪꯉꯣꯏꯗꯅꯀꯣ ꯐꯖꯅ ꯗꯦꯠ ꯇꯧꯁꯦ ꯈꯣꯠꯁꯦ ꯑꯗꯨ ꯑꯗꯥ ꯐꯖꯅ ꯍꯥꯏꯅꯕ ꯑꯃ ꯆꯪꯉꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯗꯨꯃ ꯁꯨꯡꯍꯥꯏ ꯍꯥꯏꯅꯗꯕꯤꯗ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯕꯗꯣ ꯃꯥꯅꯁꯨ ꯑꯩ ꯈꯜꯂꯤꯅꯤ ꯑꯩꯅꯁꯨ ꯃꯥ ꯈꯟꯖꯩꯅꯤ ꯑꯗꯣ
ꯀꯩꯒꯤꯅꯣ ꯄꯜꯂ ꯂꯩꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯂꯩꯕꯁꯦ ꯎꯏ ꯑꯗꯨꯒ ꯋꯥꯈꯜ ꯈꯔ ꯋꯥꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯑꯋꯥꯕꯗꯤ ꯎꯗꯦ ꯃꯣꯏꯒꯤꯅꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯤꯁꯤꯅ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯖꯅ ꯗꯥꯎꯗꯤ ꯑꯗꯨꯝ ꯌꯥꯈꯤꯕ ꯍꯥꯏꯗꯤ ꯐꯤꯂꯤꯡꯁ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯁꯨ ꯃꯊꯥ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯇꯧꯕꯗꯣ ꯐꯔꯛꯄ ꯀꯣ ꯅꯍꯥꯟꯒꯩ ꯁꯥꯎꯅꯔꯝꯕ ꯂꯩꯔꯒꯁꯨ ꯑꯗꯣ ꯁꯥꯎꯅꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯅꯕꯗꯣ ꯌꯥꯝꯅ ꯌꯥꯅꯕ ꯊꯥꯁꯦ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯅ ꯑꯃꯁꯦ ꯌꯥꯝꯅ ꯑꯦꯗꯃꯤꯔꯦꯕꯜ ꯑꯣꯏꯅ ꯎꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯖꯅ ꯑꯦꯐꯔꯠ ꯊꯥꯗꯕ ꯊꯥꯁꯦ ꯑꯣꯏꯌꯦꯀꯣ ꯂꯞ ꯂꯥꯏꯐꯀꯤꯗ ꯑꯣꯏꯅ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯗꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯐꯦꯠꯁꯦ ꯃꯃꯤꯁꯦ ꯎꯏ ꯈꯠꯅ ꯆꯩꯅꯕ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯒꯜ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯧꯅ ꯉꯥꯡꯅꯗꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣ ꯈꯤꯇꯪ ꯌꯦꯡꯉꯒ ꯐꯖꯅ ꯋꯥꯗꯣ ꯉꯥꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯊꯣꯛꯀꯗꯣꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯄꯥꯛꯇꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯑꯔꯨꯕꯗꯤ ꯍꯥꯏꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯝꯇ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯃꯔꯤ ꯌꯦꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯁꯦ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯋꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯊꯣꯛꯇꯕꯤꯗ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕ ꯇꯧꯕꯤꯔꯣ ꯇ꯭ꯌꯨꯁꯗꯦꯒꯤ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯏꯃꯣꯁꯅꯦꯜ ꯋꯦꯜꯕꯤꯡꯁꯤ ꯂꯣꯏꯅꯃꯛꯁꯤꯒꯤ ꯁꯝꯃꯔꯤ ꯑꯣꯏꯅ ꯇꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯊꯤꯝꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯑꯩꯅꯁꯨ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒꯤ ꯊꯤꯝꯁꯦ ꯍꯥꯏꯐꯦꯠ ꯂꯩꯀꯣ ꯇ꯭ꯌꯨꯁꯗꯦꯁꯤꯡꯒꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝꯁꯦ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯔꯗꯤ ꯑꯩꯅꯁꯨ ꯃꯣꯏꯕꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯟꯗꯛ ꯂꯩꯕ ꯎꯏ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯑꯗꯨꯅꯤ ꯇ꯭ꯌꯨꯁꯗꯦꯒꯤ ꯃꯊꯪ ꯋꯦꯗꯅꯁꯗꯦꯒꯤ ꯇꯧꯔꯁꯦ ꯑꯣꯀꯦ ꯋꯦꯗꯅꯁꯗꯦꯒꯤꯁꯦ ꯇꯥꯔꯤꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤꯌꯔꯒꯤꯁꯦꯀꯣ ꯍꯟꯗꯛ ꯊꯥꯒꯤꯁꯤꯗ ꯀꯔꯤꯌꯔꯒꯤ ꯇꯥꯔꯤꯁꯦ ꯌꯦꯡꯉꯁꯤ ꯍꯟꯗꯛꯁꯦ ꯁ꯭ꯇ꯭ꯔꯒꯜ ꯈꯔ ꯂꯩ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯃꯐꯝꯗ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯈꯔ ꯂꯩꯕꯀꯣ ꯑꯗꯨꯒ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯊꯕꯛ ꯊꯤꯕꯗ ꯁ꯭ꯇ꯭ꯔꯒꯜ ꯂꯩꯕ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯑꯣꯏꯔꯅꯤ ꯑꯋꯥꯕ ꯈꯔ ꯅꯪꯒꯗꯧꯕ ꯈꯣꯠꯀꯗꯧꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯅꯠꯇꯕꯗ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯒ ꯈꯤꯇꯪ ꯋꯥ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩꯀꯣ ꯍꯟꯗꯛꯁꯤꯗ ꯆꯪꯒꯗꯕ ꯗꯥꯎ ꯈꯤꯇꯪ ꯂꯩꯕ ꯃꯥꯜꯂꯦ ꯗꯥꯎ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯁꯤ ꯗꯥꯎꯁꯤꯅ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯃꯇꯥꯡꯅꯤꯀꯣ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯀꯔꯝꯕ ꯈꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯆꯣꯏꯁ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯐꯖꯅ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯇꯧꯕꯗ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯗꯕ ꯑꯗꯨꯗꯨꯅ ꯃꯥꯡꯒꯣꯟ ꯑꯣꯏꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯥꯡꯊꯣꯛꯄꯗ ꯀꯔꯤꯌꯔꯒꯤ ꯀꯩꯒꯤꯁꯤꯗꯀꯣ ꯐꯥꯏꯅꯥꯟꯁꯤꯁꯀꯤ ꯌꯦꯡꯕꯗ ꯇꯥꯔꯤꯁꯦ ꯑꯦꯝꯄ꯭ꯔꯦꯁꯁꯦ ꯇꯥꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯑꯋꯥꯕꯗꯤ ꯅꯠꯇꯦ ꯀꯣ ꯋꯥꯗꯣꯏꯕꯒꯤ ꯃꯑꯣꯡꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥ ꯆꯠꯐꯝꯁꯦ ꯌꯥꯝꯅ ꯌꯥꯝꯃꯛꯄꯒꯤꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯑꯋꯥꯕꯒꯤ ꯃꯑꯣꯡꯁꯦ ꯎꯏ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯄꯩꯁꯥ ꯉꯁꯥꯏ ꯀꯔꯤꯌꯔꯗꯁꯨ ꯆꯥꯟꯁ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯃꯔꯤ ꯂꯩꯅꯗꯧ ꯑꯣꯏꯔꯝꯃꯅꯦꯕ ꯑꯗꯨꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯁꯨ ꯆꯪꯒꯗꯧꯕ ꯗꯥꯎꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯆꯪꯒꯗꯧꯕ ꯗꯥꯎꯁꯤꯗ ꯀꯔꯝꯕ ꯈꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏꯌꯦꯕ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯈꯟꯁꯤꯒꯦ ꯍꯥꯟꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯇꯧꯁꯤꯔꯥ ꯑꯗꯨꯝ ꯁꯤꯁꯨ ꯑꯅꯧꯕ ꯆꯪꯉꯛꯏꯁꯨ ꯑꯗꯨꯝ ꯇꯧꯁꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯁꯤꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯈꯤꯇꯪ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯆꯈꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯑꯋꯥꯕꯁꯦ ꯎꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯋꯥꯕꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯕꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯩꯅ ꯁꯤꯡꯅ ꯈꯟꯕꯤꯌꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯂꯞ ꯂꯥꯏꯐꯀꯤꯗ ꯀꯣ ꯂꯞ ꯂꯥꯏꯐꯀꯤꯁꯤꯈꯤꯇꯪ ꯑꯋꯥꯕ ꯎꯏ ꯋꯥꯈꯜꯂꯣꯟ ꯈꯔ ꯆꯥꯟꯅꯗꯕꯅꯤ ꯈꯪꯗꯦ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯁꯨꯀꯣ ꯑꯗꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯗꯨꯝ ꯍꯟꯗꯛꯁꯦ ꯅ꯭ꯌꯨ ꯂꯞ ꯐꯪꯕꯒꯤ ꯃꯑꯣꯡꯁꯦ ꯎꯗꯦꯕꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤꯁꯨ ꯈꯔ ꯋꯥꯅ ꯎꯏ ꯋꯥꯈꯜ ꯌꯥꯝ ꯋꯥꯕ ꯇꯥꯏ ꯈꯪꯅꯕꯁꯤꯡꯒꯤꯁꯨ ꯄꯪꯈꯟꯗ ꯈꯠꯅꯕ ꯀꯣ ꯑꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯅꯪꯅ ꯆꯨꯝꯃꯦ ꯑꯩꯅ ꯆꯨꯝꯃꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯪꯈꯟꯗ ꯈꯠꯅꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯎꯏ ꯁꯤꯡꯒꯜꯁꯤꯡꯒꯤꯅ ꯑꯩ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯜꯅꯦ ꯍꯥꯏꯖꯕ ꯋꯥꯅꯤ ꯈꯟꯖꯕ ꯃꯤ ꯂꯣꯏ ꯂꯩꯔꯤꯅꯤꯗꯅꯀꯣ
ꯂꯩꯇꯕꯒꯤꯅ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯈꯟꯖꯕ ꯃꯤ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯤꯁꯦ ꯁꯣꯔꯤ ꯁꯤꯒꯤ ꯃꯤꯁꯤꯒ pura hope pura loss oire sunga ya bekta adu mai mong dina te bako tarise ado oi thokadaudi malaga adum pallaga leibado adu mongje uye bako ado tungda oi thokpai chance khara di dum wangani si mi jiga do sum marak to ji lepam thokpagi break se ko handaki thas de break wen lawraga mathang tha da gumba daw ya thorpe ai single jenge adumai tari duka imung manungi da tarise dum hara pajan leini daw kitang ya roi daw khar pi de doisu wata pa da bani na ko ka su taw roi okay kano stai kitang khana chana ba imung manungi mama ga ba ga ni khang de ko wa khang ngang na bu khona ba do si ji ne ekta chaw na khana da kauna ro ha ba din ta ba do kitang ngang na bu sa ba du mai mong de lei ko no na sana da ba imung bu kana legi na tra adu maina tare aduga 3 of cups ta enjoyment dum lei imung manung ja ra ta yam phasana dum lei ba am ka na daw si chang kan kola kan du budi lei te ko adu awa badi nangoi yam kana awa badi nangoi adu kitang wang na do ko da lei alamanda wa sangkat taba ko angang jina natraga ikhata bana aigi ikhata ba na inaw gumba na sum wang na pa adugi kitang kana chana ba mong kitang di ui ko ado yam kanna season ekta sathina pura imung manunga kongkang sare habini na taba landak thage duni tarise makhatana page of roads ko sina summary of the emotional well being and ki thas da kamai leina the theme je kamai legani habada anono try to bahana hojik leiba poto adu dagi anoba try to ninge habu gumba ko thabaingang su nikhangde dagi nusinon gi ju hojik khangna mi do phana nungsiraga ju atop yengsira kana wakhal kitang lakpa du mai mongje khaji khak ui ko ado soidana yengrani habina tabko doga ju wakhal jet mana khaga lakpa do te mongje ui aduni Wednesday gi mathang hojik Thursday gi tors Thursday gi se an bada career gi andaki tha se da awa ba khara lei andaki tha ji kitang wa do lo male ko ka wa do bai mami ji loi wa do ba ki mongje hom khara lakpa thamam pham da ko duduna pokning da di kani ai dum si to bangam ngani kai di khallaga mina kitang nungsi da ba any hedi thabak se thawang pham da ko thabak tor mi jing ni ko thawang pham da ai sing ngamni na ai ding ngamni na dum sa to bangam bu da mina kalag mi obni khang de mani khang de dogi khadang yeng jana ba khona ba to bu do dogi work place da ko kitang home ko ba lak na bu da change khar la environment da ko anoba recommend to bani khang de ko adi dugum bagi change example oina pire ba ko work environment kitang change la ba yana da ba khota ba struggle khar lai ba meaning jen bagi thapengang khar awa pislak pa ko just for example ni ko atei myam form am lai awa bagi ado sigi khuwa je samai wa bani sini workplace da effort thadaraga ju mai pak cha da badui khuwa oi ba do ko aduna ija to pa yenga jara khola jara kana wakhal jen mana khar khan ba yaw ba male cha ko tariba thabak tu da dum yam kana mayam jam je ngam da ban tak se wa buduna dui maung se lei andaki tha si da aduga finance ki mu yang asi finance ki pesa nung sa je andaki tha si da khar chang ka do le ju chang ani ga di dum harau ra ko pesa je aduga chang ka do le ba do pallaga leiba dui maung je oi ko aduga ado lakpham de dum oro phasana leini han tai ko pesa nung sai matang da finance matang da sige lei re career finance ka loire matang se da tar se love life san dak se pause kar lei gani khangna jana ba lei ra ka ju khangna jana ba sen da hai ga da ba hai dok na da ba ko ta ba tumin relation na ba khot pa kar lei ko aduga single jing gi ju handak se single ka kano jinga anima kini ko kitang apan bakar lei ga do mong da ngang thok na ga do wa jang ngang thok na da bagi apan ba je le ka do ni ko aduga yenga si single jing gi je daw khara ya de ko aduga hanagi ek sing da move on taw ngam da bi da dum palla ga leiba dui mong je uye ba ko aduga khangna chana ba leiba jing gi na relationship arai ba do even ID tokna khona bai mong je ui tokna ba soidan tokna ne aben de ko tokna bai mong ID warak pa relationship se sum le pa da warak pa kolak pa
ꯑꯩꯁꯦ ꯁꯤꯁꯦ ꯑꯁ ꯇꯣꯡꯅꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯈꯪꯅꯕ ꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯏ ꯑꯗꯣ ꯁꯤꯒꯤ ꯂꯚ ꯂꯥꯏꯐꯀꯤ ꯃꯇꯥꯡꯁꯦ ꯇꯨꯡꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯨꯡꯁꯦ ꯐꯖꯅ ꯗꯤꯞ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯑꯗꯨꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯁꯤ ꯂꯩ ꯍꯥꯏꯕꯗꯨꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯪꯗ ꯊꯔꯁꯗꯦꯒꯤꯁꯦ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯀꯣ ꯐꯦꯃꯤꯂꯤꯒꯤꯁꯦ ꯌꯥꯝ ꯄꯥꯛꯅ ꯗꯥꯎ ꯌꯥꯗꯕ ꯈꯣꯠꯇꯕꯕꯨꯗꯤ ꯂꯩꯇꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯒꯗꯧꯕ ꯂꯩ ꯊꯕꯛ ꯏꯟꯈꯥꯡ ꯑꯅꯧꯕ ꯍꯧꯖꯤꯟꯕ ꯌꯥꯅꯤ ꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯀꯣ ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯔꯒ ꯊꯕꯛ ꯏꯟꯈꯥꯡ ꯑꯅꯧꯕ ꯍꯧꯖꯤꯟꯕ ꯌꯥꯒꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯁꯨ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯑꯣꯡ ꯎꯏꯀꯣ ꯑꯁꯥ ꯎꯏ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯐꯦꯠ ꯃꯃꯤ ꯎꯏꯀꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯆꯨꯝ ꯑꯔꯥꯟꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯈꯤꯇꯪ ꯈꯟꯅ ꯍꯧꯖꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯃꯔꯤ ꯃꯇꯥ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯐꯖꯅ ꯒꯥꯔꯗ ꯂꯩꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯏꯃꯣꯁꯅꯦꯜ ꯋꯦꯜꯕꯤꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯃꯣꯁꯅꯦꯜꯂꯤ ꯀꯃꯥꯏꯅ ꯁ꯭ꯇꯦꯠꯁꯦ ꯀꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒꯤ ꯌꯦꯡꯕ ꯀꯥꯟꯁꯦ ꯇꯥꯔꯤꯁꯤ 5 of Cups ꯇꯥꯔꯤ ꯔꯤꯒ꯭ꯔꯦꯠ ꯈꯔ ꯂꯩ ꯑꯦꯅꯤ ꯍꯥꯏꯗꯤ ꯑꯣꯚꯔꯑꯣꯜ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯒꯤ ꯊꯔꯁꯗꯦꯁꯤꯡꯒꯤ ꯊꯤꯝꯁꯦ ꯔꯤꯒ꯭ꯔꯦꯠꯅꯦꯕꯀꯣ ꯔꯤꯒ꯭ꯔꯦꯠ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯗꯨꯒꯤ ꯆꯥꯟꯁꯇꯣ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯇꯧꯔꯝꯃꯁꯨ ꯐꯗꯧꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯦꯅꯤ ꯆꯪꯕ ꯈꯣꯠꯄ ꯗꯥꯎ ꯀꯩꯀꯥ ꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯇꯥꯏ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯊꯔꯁꯗꯦꯁꯤꯡꯒꯤ ꯍꯧꯖꯤꯛ ꯃꯊꯪꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯇꯧꯔꯁꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯍꯧꯖꯤꯛ ꯇꯥꯏꯁꯦ ꯍꯟꯗꯛ ꯊꯥꯒꯤ ꯑꯣꯏꯅꯀꯣ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯤꯁꯨ ꯅꯦꯒꯦꯇꯤꯞ ꯁꯥꯏꯠꯇꯗꯤ ꯑꯣꯏꯔꯅꯤ ꯈꯨꯠꯇꯩ ꯆꯤꯆꯤꯠ ꯅꯥꯟꯊꯣꯛꯄ ꯍꯥꯏꯅ ꯇꯥꯏꯀꯣ ꯀꯩꯅꯣꯝ ꯂꯥꯛꯄꯗ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯃꯥꯜꯂꯦ ꯀꯔꯤꯌꯔꯒꯤꯁꯦ ꯗꯥꯎ ꯌꯥꯗꯧꯕꯗꯤ ꯂꯩ ꯁ꯭ꯇꯥꯔ ꯇꯥꯏꯀꯣ ꯅꯍꯥꯟꯒꯩ ꯂꯝꯕꯤ ꯎꯔꯝꯗꯦ ꯂꯝꯕꯤꯁꯦ ꯎꯗꯤ ꯎꯔꯛꯄ ꯑꯗꯣ ꯂꯝꯕꯤꯁꯦ ꯎꯔ ꯃꯇꯨꯡꯗꯐꯥꯎ ꯁꯤꯒꯤ ꯂꯝꯕꯤ ꯆꯠꯂꯣꯏꯁꯤꯔꯥ ꯀꯥꯏ ꯈꯟꯖꯅꯔꯤꯉꯩꯗ ꯈꯨꯠꯇꯩ ꯆꯤꯆꯤꯠ ꯅꯥꯟꯊꯣꯛꯄꯀꯣ ꯈꯨꯠꯇ ꯂꯩꯌꯨ ꯌꯥꯗꯕ ꯆꯥꯟꯁꯁꯦ ꯁꯠ ꯅꯥꯟꯊꯣꯛꯄ ꯗꯥꯎ ꯌꯥꯗꯧꯕ ꯄꯣꯠ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯎꯏ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯤꯗ ꯃꯈꯥ ꯇꯥꯅ ꯗꯥꯎ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯔꯤ ꯗꯥꯎ ꯈꯔꯗꯤ ꯌꯥꯏ ꯗꯥꯎ ꯑꯣꯏꯅꯗꯤ ꯄꯤꯕ ꯈꯨꯠꯇꯩꯗꯤ ꯆꯤꯆꯤꯠ ꯅꯥꯟꯊꯣꯛꯄ ꯑꯗꯨꯅꯦꯕꯀꯣ ꯇꯥꯔꯤꯁꯦ ꯑꯣꯀꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯔꯤꯒ꯭ꯔꯦꯠ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗ ꯁ꯭ꯄꯦꯟ ꯄꯪꯇꯧ ꯇꯧꯕꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔꯁꯤꯗ ꯈꯤꯇꯪ ꯌꯦꯡꯉꯒ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯨ ꯄꯩꯁꯥꯁꯦ ꯊꯥꯗꯕꯁꯦꯀꯣ ꯆꯪꯐꯝ ꯄꯩꯁꯥꯁꯦ ꯄꯩꯁꯥ ꯃꯈꯨꯟ ꯍꯥꯏꯇꯥꯔꯦ ꯄꯩꯁా ꯆꯪꯐꯝ ꯄꯩꯁా ꯆꯥꯎꯅ ꯐꯪꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯥꯛꯅꯗꯤ ꯎꯗꯦꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯑꯣꯏꯅ ꯍꯣꯏ ꯐꯪꯉꯁꯨ ꯗꯥꯎ ꯌꯥꯔꯦ ꯐꯔꯦ ꯑꯗꯣ ꯎꯕ ꯑꯣꯏꯅꯗꯤ ꯎꯗꯦ ꯀꯥꯔꯠꯁꯤꯗ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯗꯣ ꯂꯩꯔꯤꯁꯦꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯦꯅꯤ ꯁ꯭ꯄꯦꯟ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯕ ꯑꯗꯨ ꯄꯩꯁꯥꯁꯦ ꯊꯥꯗꯔꯒ ꯑꯣꯏꯅꯕ ꯇꯧꯕ ꯀꯣ ꯊꯕꯛꯁꯦ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯧꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯂꯦꯠꯁꯦ ꯀꯣ ꯖꯤꯝ ꯁꯥꯟꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦꯅ ꯄꯩꯁꯥꯁꯦ ꯊꯥꯗꯔꯦ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯏꯐꯦꯛ ꯎꯗ꯭ꯔꯤꯉꯩꯗꯒꯨꯝꯕ ꯇꯣꯛꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯊꯥꯗꯔꯒ ꯄꯣꯠꯁꯦ ꯑꯣꯏꯅꯕ ꯇꯧꯗꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯎꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯔꯤꯒ꯭ꯔꯦꯠ ꯀꯣꯟꯅ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯑꯗꯣ ꯁꯤꯁꯦ ꯇꯧꯗꯕ ꯀꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯕ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯇꯧꯕꯗ ꯑꯗꯨꯗꯨꯅ ꯐꯅꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒ ꯀꯔꯤꯌꯔꯒ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯚ ꯂꯥꯏꯐꯀꯤꯗ ꯑꯅꯧꯕ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯑꯅꯧꯕ ꯌꯦꯡꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤꯁꯨ ꯑꯅꯧꯕ ꯐꯪꯕ ꯃꯦ ꯕꯤ ꯑꯅꯧꯕ ꯅꯍꯥꯟꯈꯩ ꯀꯅꯥꯝꯇꯗ ꯈꯜꯂꯝꯗꯕꯗꯣ ꯑꯅꯧꯕ ꯀ꯭ꯔꯁ ꯑꯃ ꯂꯥꯛꯄꯒꯨꯝꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯒꯤꯁꯨ ꯃꯦ ꯕꯤ ꯑꯅꯧꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅ ꯑꯣꯔ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯇꯩꯁꯨ ꯂꯩꯔꯤꯁꯤꯅ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯉꯛꯄ ꯈꯪꯅꯕꯗꯣ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯄꯥꯔꯠꯅꯔꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯪꯅꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩꯌꯦꯕꯀꯣ ꯐꯖꯅ ꯏꯟꯗꯦꯞꯀꯤ ꯑꯣꯏꯅꯗꯤ ꯇꯨꯡꯗ ꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗ ꯂꯚ ꯂꯥꯏꯐ ꯐꯣꯀꯁ ꯇꯧꯕ ꯑꯃꯗꯤ ꯌꯦꯡꯉꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯅꯦ ꯇꯥꯔꯤꯁꯦ ꯑꯣꯀꯦ ꯂꯚꯀꯤꯗ ꯑꯅꯧꯕ ꯆꯪꯉꯛꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯕ꯭ꯂꯦꯁꯤꯡꯒꯨꯝꯕꯀꯣ ꯑꯃ ꯆꯪꯉꯛꯀꯗꯧꯕ ꯂꯩ ꯁꯤꯡꯒꯜꯁꯤꯡꯒꯤꯅ ꯑꯅꯧꯕ ꯃꯤꯗꯣ ꯑꯣꯏꯔꯅꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯒꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯗꯥꯎ ꯌꯥꯕꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯩ
ꯅꯍꯥꯟꯒꯩ ꯐꯤꯂꯤꯡꯁ ꯍꯥꯏꯗꯣꯛꯅꯗꯕꯤꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯊꯥꯗ ꯈꯟꯅꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯁꯤꯡꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯄ, ꯔꯤꯂꯦꯁꯟꯁꯤꯞ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯛꯄ, ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯎꯏ ꯂꯩꯔꯦ ꯑꯁꯤꯒ ꯌꯥꯔꯦꯀꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕꯗ ꯇꯥꯔꯤꯁꯦ ꯌꯦꯡꯉꯁꯤ. ꯄꯦꯖ ꯑꯣꯐ ꯔꯣꯗꯁ ꯇꯥꯔꯦ. ꯄꯦꯖ ꯑꯣꯐ ꯔꯣꯗꯁꯤꯗ ꯑꯣꯀꯦ, ꯄꯦꯁꯦꯟꯁ ꯈꯔ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯅꯤꯀꯣ. ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯤꯇꯪ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯩꯀꯥ ꯂꯩꯕ ꯌꯥꯏ. ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯔꯛꯇ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯁꯤꯁꯦ. ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯔꯛꯇ ꯑꯣꯏꯕꯅ ꯈꯤꯇꯪꯗꯤ ꯅꯝꯗꯧ ꯃꯥꯜꯂꯦ. ꯐ꯭ꯔꯦꯟꯁꯤꯡꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯌꯥꯅꯗꯕ ꯈꯣꯠꯇꯕ ꯂꯥꯛꯄ ꯌꯥꯏ. ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ. ꯐ꯭ꯔꯦꯟꯁ ꯑꯦꯟ ꯃꯅꯤ ꯏꯟꯚꯣꯜቭ ꯇꯧꯕ ꯊꯕꯛ ꯏꯟꯈꯥꯡꯗ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣ. ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ. ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯠꯇꯦ. ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯖꯅ ꯐꯠꯇꯕ ꯐꯣꯟꯁꯦ ꯇꯥꯗꯦꯕ. ꯑꯗꯣ ꯄꯦꯁꯦꯟꯁ ꯈꯔ ꯂꯩꯕꯤꯌꯨ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯤꯔꯤꯀꯣ. ꯑꯣꯀꯦ, ꯐ꯭ꯔꯦꯟꯁꯇꯁꯨ ꯑꯇꯣꯞꯄ ꯇꯤꯟꯅꯅꯤꯡꯉꯛꯄꯒꯨꯝꯕ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ. ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯨꯜꯂꯤꯕ ꯁꯪꯒꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯨꯝꯕ. ꯐꯦꯃꯤꯂꯤꯗꯤ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯇꯣꯞꯄ ꯁꯤꯟꯕ ꯌꯥꯗꯕꯅꯤ나 ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯅꯧꯕ ꯌꯦꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯍꯥꯏꯅ ꯇꯥꯔꯤꯁꯦ ꯄ꯭ꯔꯣꯕꯦꯕ꯭ꯂꯤ ꯑꯗꯨꯒꯨꯝꯕ ꯀꯣ. ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯍꯥꯏꯔꯒꯅ. ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤꯗ ꯍꯥꯏꯔꯒꯅ ꯐꯦꯃꯤꯂꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯑꯣꯟ ꯇꯧꯕ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕꯗ ꯁꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯌꯦꯡꯁꯤꯔꯥ ꯈꯣꯠꯁꯤꯔꯥ ꯀꯥꯏꯅ ꯍꯥꯏꯅꯕ ꯀꯣ. ꯐ꯭ꯔꯥꯏꯗꯦꯁꯤꯡꯒꯤ ꯑꯗꯨꯅꯦ ꯇꯥꯔꯤꯁꯦ. ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯑꯣꯡꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯎꯏ. ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯄ꯭ꯂꯥꯅꯤꯡ ꯑꯣꯏ ꯀꯩꯕꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯀꯗꯧꯕꯀꯣ. ꯑꯗꯨꯃꯥꯏꯅꯅꯤ ꯂꯩꯔꯤꯁꯦ. ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯁꯦ ꯅꯠꯇꯦꯀꯣ. ꯑꯗꯣ ꯑꯅꯧꯕ ꯌꯦꯡꯅꯤꯡꯕꯒꯤ ꯑꯦꯅꯔꯖꯤꯁꯦ, ꯑꯅꯧꯕ ꯑꯇꯣꯞꯄꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯈꯣꯠꯄ, ꯑꯅꯧꯕ ꯌꯦꯡꯅꯤꯡꯉꯛꯄ ꯀꯣ. ꯑꯔꯥꯡ ꯑꯔꯥꯛꯇ ꯈꯤꯇꯪ ꯇꯥꯎꯕꯒꯤ ꯃꯑꯣꯡꯁꯦ ꯎꯏꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ. ꯑꯗꯨꯅ ꯊꯤꯝ ꯑꯣꯏꯔꯅꯤ ꯐ꯭ꯔꯥꯏꯗꯦꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔꯁꯤꯒꯤ ꯑꯣꯏꯅ. ꯆꯣꯏꯁꯦꯁ ꯃꯌꯥꯝ ꯏꯃꯥꯡꯗ ꯂꯩꯔꯒ ꯈꯟꯐꯝ ꯈꯪꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯇꯥꯔꯤꯀꯣ. ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ. ꯃꯊꯪ ꯍꯧꯖꯤꯛ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ트 ꯁꯦꯇꯔꯗꯦꯒꯤ ꯇꯧꯔꯁꯤ. ꯑꯣꯀꯦ, ꯁꯦꯇꯔꯗꯦꯒꯤꯁꯦ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤꯀꯣ. ꯊꯕꯛ ꯏꯟꯈꯥꯡ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯂꯩꯀꯣ. ꯍꯧꯖꯤꯛ ꯋꯥꯔꯛ ꯐꯤꯜꯗ ꯂꯩꯔꯤꯕ ꯑꯣꯔ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨꯀꯣ. ꯁꯦꯇꯔꯗꯦꯁꯤꯡꯒꯤ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯁꯁꯤꯅ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯕꯦꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯥꯛꯀꯅꯤꯀꯣ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯗ. ꯑꯩꯁꯦ ꯑꯗꯨ ꯇꯧꯖꯔꯝꯕꯁꯨ ꯐꯗꯧꯅꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩ. ꯑꯗꯣ ꯄꯣꯖꯤꯇꯤꯚꯂꯤꯗꯤ ꯐꯖꯅ ꯌꯥꯝꯅ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯈꯪꯗꯦ, ꯌꯥꯝꯅ ꯃꯠ ꯀꯥꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯌꯥꯝꯅꯃꯠ ꯀꯥꯕꯁꯦ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯣꯛ ꯂꯨꯊꯔꯒ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯄꯤꯔꯤꯕꯀꯣ. ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯒꯣ ꯌꯥꯝ ꯋꯥꯡꯒꯅꯣ ꯈꯣꯠꯀꯅꯣ ꯍꯥꯏꯕꯁꯦ ꯇꯧꯕꯗ ꯑꯩ ꯁꯤ ꯁꯣꯏꯗꯅ ꯑꯩ ꯁꯤꯕꯨ ꯀꯩꯅꯣ ꯌꯥꯝꯅ ꯈꯪꯗꯦ ꯒꯠ ꯀꯥꯕ ꯍꯥꯏꯔꯁꯦ. ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯒꯠ ꯃꯠ ꯈꯨꯀꯥ ꯂꯣꯏꯅꯃꯛ ꯂꯣꯏ ꯈꯦꯠꯅꯩꯀꯣ. ꯑꯗꯨꯅ ꯒꯠ ꯌꯥꯝ ꯀꯥꯕꯁꯦ ꯐꯠꯇꯦ. ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯊꯥꯁꯦ. ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯀꯥꯔꯠꯁꯤꯗ. ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯦꯅꯤ ꯋꯥꯔꯛ ꯐꯤꯜ ꯑꯃꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯂꯩꯇꯕ, ꯏꯒꯣ ꯌꯥꯝ ꯀꯥꯗꯕ ꯑꯗꯨꯅꯦꯕꯀꯣ. ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯑꯣꯀꯦ, ꯄꯩꯁꯥꯁꯦ ꯂꯩꯗꯤ ꯂꯩꯕꯀꯣ. ꯑꯗꯨꯒ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯀꯩꯀꯥꯁꯤꯒꯤ ꯌꯦꯡꯅꯔꯒ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ. ꯂꯩꯗꯤ ꯂꯩꯔꯒ ꯄꯩꯁꯥꯁꯦ ꯂꯩꯇꯕꯗꯧꯅ ꯑꯗꯨꯝ ꯐꯤꯜ ꯇꯧꯕ, ꯍꯥꯏꯕꯗꯤ ꯂꯥꯛꯑꯒ ꯆꯠ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯧꯗꯣꯏꯁꯦ. ꯑꯗꯨꯒꯁꯨ ꯁꯣꯔꯤ, ꯈꯤꯇꯪ ꯁꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦꯀꯣ. ꯑꯗꯣ ꯇꯥꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯋꯥꯠꯄꯗꯤ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯈꯨꯠꯇ ꯇꯨꯡꯉꯒ ꯂꯩꯇꯕ ꯀꯣ. ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯝ ꯏꯍꯥꯡ ꯍꯥꯡꯕ, ꯄꯩꯁꯥꯁꯦ ꯂꯩꯇꯕꯗꯧꯅ ꯑꯗꯨꯝ ꯐꯤꯜ ꯇꯧꯕ ꯈꯣꯠꯄ ꯀꯣ. ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯔꯤ. ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯇꯣꯞꯄ ꯑꯅꯧꯕ ꯆꯪꯐꯝ ꯀꯩꯀꯥꯗꯤ ꯂꯩꯇꯦꯕꯀꯣ. ꯑꯅꯧꯕ ꯂꯥꯛꯀꯗꯕ ꯈꯣꯠꯀꯗꯕ ꯍꯟꯗꯛꯀꯤ ꯊꯥꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦ. ꯑꯗꯨꯕꯨ ꯄꯩꯁꯥꯁꯦ ꯈꯔ ꯇꯨꯡꯉꯣꯏꯗꯧꯔꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯀꯣ. ꯑꯗꯨꯃꯥꯏꯅ ꯂꯩ. ꯃꯊꯪꯗ ꯂꯚ ꯂꯥꯏꯐꯀꯤꯀꯣ. ꯂꯚ ꯂꯥꯏꯐꯀꯤꯗ ꯂꯩꯔꯤꯁꯦ ꯍꯔꯃꯤꯠ ꯃꯣꯠꯁꯦ ꯇꯥꯔꯦꯀꯣ. ꯍꯔꯃꯤꯠꯁꯦ ꯑꯃꯔꯣꯝꯗ ꯁꯤꯡꯒꯜ ꯑꯦꯟড ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯒꯤꯀꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠꯄꯨꯗꯤ ꯅꯠꯇꯦꯀꯣ. ꯇꯨꯃꯤꯟ ꯂꯩꯁꯟꯈꯤꯕ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯅ ꯁꯤꯡꯒꯜꯁꯤꯡ ꯑꯦꯛꯁ ꯉꯥꯏꯕ ꯈꯣꯠꯄꯅꯤ ꯈꯪꯗꯦ, ꯀ꯭ꯔꯁꯀꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯒꯨꯝꯕ ꯉꯥꯏꯅꯔꯤꯕꯁꯤꯡ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯅꯤ. ꯍꯧꯖꯤꯛ ꯀꯣꯜ ꯁꯣꯜꯗꯔ ꯄꯤꯔꯛꯑꯅꯤ ꯅꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡ, ꯅꯣꯏꯒꯤ ꯑꯦꯛꯁ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯁꯁꯤꯡꯗꯨꯅꯀꯣ. ꯀꯣꯛ ꯉꯥꯎꯔꯛꯑꯅꯤ. ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯂꯩꯀꯣ.
ꯑꯗꯨꯒ ꯀꯩꯅꯣꯒꯤꯗ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯒꯤꯁꯨ ꯈꯟꯅ ꯆꯩꯅꯕꯃꯛ ꯊꯣꯛꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯀꯣꯜ ꯑꯣꯏꯅꯕꯗꯣ ꯑꯃꯅ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯂꯩ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯈꯜꯂꯒ ꯌꯥꯝ ꯑꯋꯥꯕ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯋꯥꯕꯀꯣ ꯑꯗꯨꯒ ꯈꯪꯁꯨ ꯈꯪꯅꯤꯡꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨ ꯈꯪꯕꯗꯤ ꯉꯝꯗꯕ ꯆꯪꯁꯤꯜꯂꯒꯁꯨ ꯈꯪꯕ ꯄꯥꯛ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯂꯩ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯁ ꯑꯦꯟড ꯑꯣꯐ ꯗ ꯃꯟꯊ ꯀꯣ ꯑꯣꯛꯇꯣꯕꯔ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯦ ꯁꯔꯄ꯭ꯔꯥꯏꯁꯀꯨꯝꯕ ꯂꯩꯕ ꯌꯥꯏ ꯂꯚ ꯂꯥꯏꯐꯀꯤꯅꯤꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯁꯔꯄ꯭ꯔꯥꯏꯁ ꯍꯥꯏꯁꯦ ꯃꯦ ꯕꯤ ꯀ꯭ꯔꯁꯅ ꯇꯛꯂꯣꯟ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯅꯤ ꯈꯪꯗꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯄꯅꯤ ꯈꯪꯗꯦ ꯑꯦꯛꯁꯅ ꯑꯗꯨꯗꯨ ꯍꯥꯏꯗꯤ ꯉꯥꯏꯖꯔꯛꯄ ꯑꯗꯨꯝ ꯉꯥꯏꯖꯔꯒ ꯂꯩꯕ ꯑꯦꯛꯁ ꯑꯃꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯁꯦ ꯂꯩꯌꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯁꯨ ꯈꯤꯇꯪ ꯁꯔꯄ꯭ꯔꯥꯏꯖꯤꯡ ꯑꯣꯏꯒꯗꯧꯕ ꯀꯩꯅꯣꯝ ꯊꯣꯛꯀꯗꯕ ꯑꯃ ꯂꯩ ꯑꯗꯣ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅꯗꯤ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯄꯨꯛꯅꯤꯡꯗ ꯀꯥꯏꯅꯒꯗꯤ ꯐꯥꯎꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤ ꯀꯣ ꯄ꯭ꯂꯦꯇꯣꯅꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯁꯀꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯤꯗ ꯑꯦꯅꯤ ꯇꯧꯋꯦ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯀꯣ ꯗꯥꯎ ꯌꯥꯗꯕ ꯑꯗꯨꯝ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯇꯥꯏ ꯄꯦꯁꯦꯟꯁ ꯈꯔ ꯂꯩꯌꯣ ꯄꯨꯛꯅꯤꯡ ꯄꯦꯁꯦꯟꯁ ꯂꯩꯔꯒ ꯇꯨꯡꯗ ꯃꯦ ꯕꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯌꯥꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯦꯁꯦꯟꯁ ꯂꯩꯌꯣ ꯍꯥꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯠ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯉꯝꯗꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯣꯏꯔꯛꯄꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯤ ꯈꯪꯗꯦ ꯑꯃꯅꯤꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯌꯥꯝꯁꯦ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯄꯥꯡꯊꯣꯔꯛꯄ ꯑꯣꯏꯊꯣꯔꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯏꯃꯣꯁꯅꯦꯜꯂꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯊꯤꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯔꯤ ꯂꯩꯒꯅꯤ ꯍꯥꯏꯕꯅ ꯇꯥꯔꯤꯁꯤꯗ ꯔꯤꯚꯔꯁꯇ ꯊꯥꯡꯒꯤꯁꯦ ꯇꯥꯔꯦꯀꯣ ꯑꯦꯁ ꯑꯣꯐ ꯁꯣꯔꯠꯁꯦ ꯑꯗꯣ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯉꯁꯥꯏꯒꯤ ꯀꯔꯤꯌꯔꯗꯁꯨ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯇꯨꯡꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯇꯧꯋꯦ ꯈꯟꯕ ꯊꯕꯛꯇ ꯑꯄꯟꯕ ꯂꯩꯕ ꯑꯗꯒꯤ ꯂꯚ ꯂꯥꯏꯐ ꯂꯣꯏꯅꯃꯛꯁꯦ ꯁꯝ ꯑꯞ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯦꯒꯦꯇꯤꯞ ꯁꯦꯟꯁꯁꯦ ꯈꯒ ꯑꯗꯨꯝ ꯆꯥꯡꯆꯠ ꯑꯃꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯇꯧꯋꯦ ꯈꯟꯕ ꯊꯕꯛ ꯉꯝꯗꯕ ꯑꯗꯨꯅꯦꯕ ꯁꯤ ꯇꯥꯔꯤꯁꯦ ꯑꯗꯣ ꯉꯝꯗꯕꯗꯨꯅ ꯋꯥꯈꯜ ꯋꯥꯕꯁꯤꯅꯦꯕ ꯑꯗꯣ ꯂꯥꯁꯇ ꯊꯥꯁꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯁ꯭ꯇꯥꯔ ꯇꯥꯏꯀꯣ ꯍꯣꯞ ꯈꯤꯇꯪ ꯎꯔꯛꯄ ꯃꯥꯏ ꯄꯥꯛꯂꯛꯄꯃꯛ ꯍꯥꯏꯔꯁꯨ ꯍꯣꯞ ꯈꯔ ꯎꯔꯛꯄ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ ꯁꯦꯇꯔꯗꯦꯒꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯣꯛꯇꯣꯕꯔ ꯊꯥꯅꯨꯡꯁꯤꯒꯤ ꯑꯗꯨꯅ ꯁꯤꯅ ꯃꯟꯊꯂꯤ ꯔꯤꯗꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯐꯦꯠ ꯑꯣꯚꯔꯑꯣꯜꯒꯤ ꯑꯣꯏꯅ ꯁꯝ ꯑꯞ ꯑꯣꯏꯅ ꯇꯛ ꯇꯆ ꯑꯞ ꯇꯧꯔꯝꯕ ꯈꯛꯇꯅꯤ ꯁꯤꯁꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯇꯧꯖꯕꯅꯤꯅ ꯍꯦꯟꯅ ꯏꯟ ꯗꯦꯞꯀꯤꯗ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯂꯚ ꯂꯥꯏꯐꯀꯤꯁꯨ ꯀꯔꯤꯌꯔꯒꯤꯁꯨ ꯀꯩꯒꯤꯁꯨ ꯌꯦꯡꯅꯤꯡꯕꯁꯤꯡꯗꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯁꯨ ꯑꯗꯨꯒ ꯆꯥꯟꯅꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯔꯒ ꯑꯗꯨꯝ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅꯤ ꯍꯥꯏꯗꯣꯏꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ for joining us and have a great day. ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯗꯥꯎ ꯌꯥꯕ ꯑꯣꯏꯖꯔꯣ ꯗꯥꯎ ꯌꯥꯗꯦꯅ ꯇꯥꯔꯒꯁꯨ ꯗꯥꯎ ꯌꯥꯕ ꯑꯣꯏꯖꯔꯣ ꯑꯌꯦꯡꯕ ꯃꯤꯈꯩ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯦ ꯁ꯭ꯋꯥꯏꯗ ꯊꯦꯡꯛ ꯌꯨ